ngasi ayuk phongkhiba tungan manipuri sephongsing amasum thokhiba thawdo wathoksingdagi maruoibe I pausing khonggasaraga manipur top channel gi maikedi gi myamna thamjagi ahanmada nongmata pi tadaba Yaokhide Chief Minister BJP na lusingu government asi collision oikibana nungaitaba kya thenakhi nongmata pi tadaba Yaokhide haina Chief Minister en Biren phongdokre ngasi BJP thamaiban mandal na sinduna pangthokiba political conference sarugya ki Chief Minister en Biren singan haki say mga sida political goeba mara setpa government oikide nongmata pi tadaba Yaokhide collision government oibigi nungaitaba kya lekhi corruption Toure Khanglaba Minister phaoba lathok pangamkhide government kaigani haiduna kha krak siklaga khangkhiba mayam lekhi maramasina BJP khaktagi oiba government ama mathoktai masigidamak BJP gi mirep nifu kahanbada thangmai bandagi su yohon birau Prime Minister Thas ki kungani thuida Manipur da lakani PM gi Manipur khongsat ki thoramda miyam su saru yabiu Se Minister na hai ki ma ki wakhalonda Sairauk Singa Marzinga anigi Rockway gi di project hable Maisau taret ki khobam ama sauna semduna mitam sing khinnaba khali Hauzik lairiba BJP gi government asida miyamna thajaba thambiba sina lakliba mikhal Sydney phugi mathakta soidana phangba yabigi jang wangkhalakle masum mayam gi thaujal gi Chief Minister hek oirakpaga makok thongbo official singi mifam kauduna santi lebi state ama oibigi maikeiromda changsilakhi makna government pairakpadigi police miyam stakeholders singa aphaba mari thamanki haujikti Sarak lanthokpa ngamdaba ahal sing police na makhut sambiduna lanthokpire BJP gi wakhallondi miyam nongaihanbani rajniti wala kharadi makhoida makha polhalaga nihanba nonhalaga lehali amasum anabagi damak mingonda haijararoi CM HT gi khudong saba si lupa lakh ani gi sanphamni karigumba sakti amuk hana pairaba matamda lakh manga de hengat hana bigi wapam BJP gi president asu thamlamkhi government ki thabak loina piba ngamdabanina school development gi university linga dawribani amasum startup su koti samade hengatuna mipung khudingmak thabak ta honabagi thorang yatpa hore matam amada petrol gi dama ahing da queue lepa oxygen leitaduna operation lepa sarakta siraga tarambagi thaudok sing thokidre ngasi kanago makharana basanda satli hairibadu government tawkhiba thabak singi booklet ama phonglaga uli ngasi gi conference aduda Thangmaiban Kendra gi BJP gi merep Zotin Waikhom naiki Kendra si opposition gi politics romda satlaga lakli lambi thong amata satpa yadre sumnatangi propaganda tawraga leire masina handaki BJP gi ticket phangbana maipaklagani hairibani handakti ruling gi sasanda yauhon biduna atopa Kendra singa manana sakhotpa Kendra ohelasi BJP ZDU ga puna satminaba laiti hainasu Zotin Waikhom na phongdoki haina pausna makhatana su phongdorakli Maka satharak poina topa maruiba pawamana Chief Minister na employee singbu namduna board khomale Jayant Kumar lengak paiminabada sakibu wasak BJP na ngakide Conrad lengak ki makhara thabak toribi employee singa simi khalgi campaign da hakthengna na yawbu yade haiba kanglon lairabasu Chief Minister na lengak ki makhara thabak toribo officer singbu list khomgalaga telephone number lauraga mikhalgi board khombagi thabak ta sejinare masi tawbu yade haibisi Chief Minister na khangba mathautai Chief Minister asi logi mathakta leite haiba kaukthokpa sumloi haina NPP gi Manipur State Unit ki President LJL Kumar haikre atopa mana Manipur lengak paiminaba matamda BJP na sakhibu wasak sing amukta ngakhide haina NPP gi National President Konat Sangmana phongdokre Pisumthong ningom laikai da leiba YLA ground na Kaisamthong AC gi NPP gi Mirep Jayant Kumar gi mikhal ga mari leina ngasi pangthokpa nomi gi oiba political gi khana nainabagi thoramda Jayant Kumar hai lenga ki thabak toribe employee amana Mirep amagi board khombana singbada yawbu yade haibisi ECI na piba kanglon leijaribani Kaisamthong AC da lenga ki thabak tawbo mioi singi list khomgalaga officer sing namduna makhoi gi Mirep ki mifam Silhan manasing basathariba si Chief Minister na wakhal ta pasangi Chief Minister su yamna khangba mini adubu makna kawbo iramgani khalaga marup ama oina ningsingmani haina Jayant Kumar na sumakhata na phongdoki official singi list khomgalaga telephone number lauraga detect tawba si Chief Minister si logi mathakta leibra haina hangnarakpada pakhum leiroi haina sumakna makhata ki Thauramadu NPP ki National President Konat Sangmana hai kumja English ngani ga taraga treta Manipur lengak sema matamda BJP na sakibu wasak ngakpagi mahutta
wasaksing adu thugaiduna lakhibani matam adu da BJP gi makok thongbo lusingba kharaga lengak paiminabagi matangda wari sanabada NPP gi MLA maribu mathau tabagi matungina lauksilaga satminaribanina haidokhiba wasaksing adu lengak paiminarakpada BJP na thugaigani haibagi thajaba leite haiba matamda kaidongaida BJP na wasaksing adu kaidongaida thugairoi haina phongdokhiba lekhi haiki Sungsinaba lenga sigi mayai sangsilakpa matamda thaudok kharadagi wakhal tanadaba tholakpa matamda BJP gi lusingba singa kupna khannaraga wakhal tanaraba matungda anawba wasak kharaga loinana lengak paiminanaba phirep laukhibani adubu wasak singa adu adumak thugairaga satlibani haina phongdokhi lakaduriba mikhal asida makoina tawkhiba mayam adugi pakhom pinaba sem sarasi NPP bu tangai fadaba tanja lakpada sijinaraga loiraba matung hondorakpa si lebak thibani hainasu pausna makhatana phongdokhi makasa tharapoina to papau khrana gari kaya panduna lekhre MGNREGA gi encasement permission pithoktabagi mayokta champhai block chief amadi chairman association Imphal Dimapur lambida haukiba tha sigi taraga taruk ehing nongyai digi kaukiba economic blockade na lambi asida sauna akaiba pibida natana Dimapur romdagi sanglakpa gari kaya panduna lekhre pausna hai association asina MGNREGA gi encasement permission haukiba tha sigi taraga mangagi manungda pitho o haiduna economic blockade asi laukthokibani adubu association demand tokibadu thabakto onthokte haiduna haukiba tha sigi taraga taruktagi Imphal Dimapur lambi economic blockade sagotpasing lambi thingmagi thabak chathabadagi Senapati district ki henbung amasum district asigi manung chanba Imphal Dimapur lambi gi tuwan mafamsingda Dimapur romdagi sanglakhiba postai puba gari sani panduna leire haidi hainasu pausna makhatana phongdorakli amaromdana ballot paper Yaplambagi faraba nares COVID positive oiramle Deputy Commissioner Imphal West ki office complex ta leiba Koranganai hall dagi ngarang ballot paper yaplambagi faraba hoirem nares COVID positive oiramle hairi pausna hai video conferencing ki khuthangda ngasi Chief Judicial Magistrate Imphal West ki court ta hoirem nares asi puthokre case asigi ayo oiriba Lamphel police station gi SITI Bobosana court accused asibu tha sigi taraga nipandagi March thagi ahum fawba numit taraga mangani gi judicial custody remand pibinaba hairakhibaga loinana court nasu numit taraga mangani judicial custody remand pikre court asina thokiba hukum amagi matungina accused asigi medical report ta COVID positive oire haiba khangle masina maram oiraga Manipur Central Jail sajiwagi SP dasu mari leinaba thabaksing lokhanaba khanki case asi marik sumna thijinba yanaba CCTV footage singsu sistawna ba haikre hansu pausina supalakli makhasa tharak poina mem state asida thokpa mak natraga su leiba asida thokpa yamna mak maruiba paw ma khanga sarakana mem na thamjage Ahmedabad blast case 2008 Gujarat kona kanbik kuntraga nipana sibi ki serak taraga mathoi mapunsigi jail gi serak pikre hari bom kunga mathoi mathang pokhai khibagi Gujarat English singani gi nipan Ahmedabad serial blast case ta special court amana convict nifuga mapan gi manungdagi kuntraga nipan bu sibi gi serak pinabagi wayel takhre duga lemauriba convict taraga mathoi adudasu punsigi jail gi serak pikre punna accused marfurom wayel satakhibani city aduda English singani ga nipana thokiba terror attack aduda miyoi yankhai ga taruk sikhi punna miyoi kuntraga nipan sibi gi serak pikhiba si history da masina hanmani Masigi mamangda hanagi Prime Minister Rajiv Gandhi hatkibagi matangda miyoi kunga taruk sibigi serak pikhi senariba miyoi singadu aina athingba thamba student Islamic Movement of India simigi faction ama oiriba Indian Mujahideen IM ga loinaba miyoi singni haina police na phongdokhi Gujarat English singani da thokiba Godra riot singadu gi damak laman khumba mo ina Indian Mujahideen IM terrorist singaduna attack adu thorang tawki amasum bomb singadu pukhaya lakhibani hari Ahmedabad city da bom mathang pukhayan khibaduda makhoi sienabagi dama Unlawful Activist Prevention Act UAPA gi section 10 amasum 16 clause 1 clause 2 amasum IPC gi section 302 gi makhada maran ahum gi dama special court aduna sairak singadu pikhibani Usman Agarbati wala natana convict punamagaduda lupa lakh 2.85 ki fine toki Agarti wala na
तोान मराल कुन तरुक लुपा लाख 2.88 फाइन तौखी पीगदब सैरा की सांग अदुगी मातांग कोर्ट चतखिबा मर येटनबसिंग अदु लेबाक पोक्पो नुमित्ता लोइसिनखी स्पेशल जज AR पाटिल की कोर्ट अदुना अरोइब वयल अदुगिदमक फेब्रुवारी 19 मतम लेपखिबनी एक्विसिंग अदु हौजि अहमदाबाद मध्य प्रदेश बिहार अमसुंग महाराष्ट्र की जेल सिंग थमली एक्विसिंग अदुगी काउंसिल खलिद शेखना वयल असि नैनरब तुंगदा करिगुंबा अखोइगी क्लाइना अखोइदा हाइरकलबदी अखोइना हाई कोर्ट अपील तौगन हाइखि मी मसिंग यामना हंथना सेराक पिरकनी हाइना अखोइना आशा तौखि एक्विसिंग अदुगी अतोपा काउंसिल MM शेखना केस असिगी वयल अदु मतम सांगना सथरख्रे अमसु मथंग करी तौरकदगे हाइबा लेप्त्रिंगैगी ममांगदा हौजिक मखोइना वयल अदु नैनखिगनि हाइरि हाइखि जुलाई 13 इं 2009 थोकिबा सेरियल ब्लास्टिंग अदुदा सूरत पुलिस वकट 15 अहमदाबाद वकट 10 रजिस्टर तौखी केस असिदा पुन 21 19 प्रोसिक्यूट तौखरे अदुगा 9 पुलिस हौजिकसु पामली इं 2009 की सेरियल ब्लास्टिंग असिगी मास्टरमाइंड हाइरिबा यासिन बतकाल दिल्ली जेल अमदा थमली अदुगा अब्दुल सुला एलिस ताउकिर कोसिन जेल थमली थांग नुमित जुलाई इं तांग 13 इं 2009 दा बाइसाइकिल सिंग कार सिंग अमसुंग बस सिंग थमलमखिबा बॉम्ब सिंग अदुना नुंगथिल पुंग 3 मिनिट 15 दगी नुंगथिल पुंग 3 मिनिट 95 फाव मिनिट मौदरागी मतम मनुंग सिटी अदुबु निगनखि बॉम्ब पोखाइबा सिंग अदुना यामद्रबदा मियोय 53 हाटखि अमसुंग अतोपा मियोय 93 सोखि पुलिस न केस अदु सुपनगी निमित 18 की मनुंग खंग मंगमखि अमसुंग कोर्ट चार्ज अदु लंखत्रिंगगी ममांग एक्विसिंग अदु मथंग मथंग फाखेनसु पाउसना मखाताना फोंदोरखली अतोप मरुएबा पाउ खरना कांग्रेस न सेमखिबा डिस्ट्रिक्ट 8 होंदो होंजिन तौबा मतिक नते इबोबी मणिपुर कांग्रेस न लैरकलिंगैगी मतम मियामगी हेन खुदोंग चानबा अनौबा डिस्ट्रिक्ट 8 हापसिंगिबनी हाइरदुना डिस्ट्रिक्ट 8 हापसिलमदाइगी मतम अखंगाई सिंग तानादुना यामना कूपना खना नैनरब मतुंगदा हापसिनखिबनी अमसुम अनौबा डिस्ट्रिक्ट 8 असि कनागुमसिंगना हेक्तमक होंदो होंजिन तौबा मतिक नते हाइना हानगी चीफ मिनिस्टर अमसुम कांग्रेस लेजिस्लेचर पार्टी की लुसिंग ऑक्रम एबोविना फोंदोखरे वाफम असि कक्सिंग मखा लेकाइदा लेबा पांगथोकदोरिबा मिखल असिदा कक्सिंग असेंबली कॉन्स्टिट्यूएंसीदा कांग्रेस मेरेप ओइरिबा खेत्रिमयुम केनेडीगी युमदा पांगथोकिबा माकी फिराल सिंखतपगी थौरमदा ओ इबोविना फोंदोखिबनी मागना मखाताना हाई मणिपुर की मनुंग यूनियन पब्लिक सर्विस कमीशन लौबा एग्जामिनेशन सिंगदा IAS IPS IRS न सिंगबा कया सही खुदिंगी फाउदुना मणिपुर की माइ ngakliba लाइरिक लाइसुगी लमदा फिदम नफम ओइरिबा कक्सिंगी मियामबु अपंग मनि खंदुना ओइदा पादब क्या ngangliba मियोयसिना कक्सिंग असेंबली कॉन्स्टिट्यूएंसी की मिहुत अमा ओइना हौखिबा सही मंगा असिदा बीजेपी की MLA ओइरिब्रा नत्रगना कांग्रेस की MLA ओइरिब्रा खंगदना लैरिंगैगी मतम असिदा कक्सिंग असेंबली कॉन्स्टिट्यूएंसी की करी करी थबकपु पखतपा ngamlamkhibagi haiduna hangki कांग्रेस ना लाइरकलिंगैगी मतमदा कक्सिंग असेंबली कॉन्स्टिट्यूएंसी की मई इसिंगी माही मसिंगी लंबी थोंगी थबक क्यासी पैखलंबा ngakतनी असिगुम्बा ओइदा पादबा ngang मियामबो अपंगमनी खलिबा मियोयसी हंदकी 12 सुबा स्टेट असेंबली की मिखल असिदा चपचाबा परा अमा कक्सिंगी मियामना तंबीरा साइखि डेमोक्रेसी ददी मियामना मियामगी मिरेप म्यूट खनबदा वोट पीरिबसिदगी हेनबा अकन पोर अममुग लैत्रे मरम अदुना नहा ओइरिबा मसागी ओइजबा क्या थादोक्तुना एसोसिएट प्रोफेसर की थबक फावबा थादोक्तुना मियामगी थावल तौगनी थोलकलिबा कांग्रेस मिरेप खेत्रिमयुम केनेडीबु यामना चावना माइ पखन बियु हाइनसु थौरम अदुदा तिनखिबा मियामदा ओख्रम इबोबिना फोंदोखि हाइरि अतोपसे फोंग अमदा सुमु असुमना फोंगली ब्लॉकेटना ट्रक सनीरोम पंदुना लैरे Sampai Block Chips amasum Chairman Association na yumsekesa numiki nongai matungdagi National Highway sing oidiba Impal Dimapur amasum Impal Jiribam lambida matam kaktaba economic blockade ki khongjang sangsilakibadagi NH2 gi hengbung amasum Senapati gi marakta posei puwa truck sanirom panduna laire hairi Association asigi khongjang asi Mahatma Gandhi National Rural Employment Guarantee एक की मखादा पिथोकपम थोकपा सेनफम सिंग पिथोकदबनी हाइबगी डिमांड सथरखिबनी एसोसिएशन असिना थासिगी 15 फावबगी मनुंगदा MG नरेगा की सेनफम असि पिथोकनबा अरोइबा मतम थाखिबनी दुबो लेंगा की मखेदिगी पिथोकदबदगी थासिगी 13 की नोंग्याइदिगी खोंजंग संगसिलखिबनी हाइनसु पाउसना सुमेक सेंगना पलकली मखा सथरकपोइना तोप मरुइबा पाउ खरना NPP की वर्कर अमा सखंगदबसिंगना फारबा मतुंगदा फुरगा थादोरकले
Impal East District ki manung sanba Andro Assembly Constituency na konba Thambal nu kaithil manaktagi nupa ama sakhangdabasing na faduna pukhraga ahing supa puduna punduna phubadagi thina soktuna lekanakhre thaudo singra numidang pung taruklom taba matamda Thambal nu kaithil manakta thukibani sokpadagi lekatnariba nupa adugi mamingna Sagolsem Dasai kunthraga manga apokpa Sagolsem Chandra kawi mag Andro Singdong laikai da leibani ma haujik eri poki CIC da pukhatuna lekatnari Presna pamo pauge matungina ngarang pung taruklom tarakpada dasna ang thada leba mamanaba ma unanaba lakpada yeri poklomda thauhananaba haigalakpada Thambalnu kaithil hendorakpada amuba masugi Fortuner car ama maki garigi mamangda thasinduna khamjilaga maikhum upa miwe ahumna nongmaina namlaga phakiban hari maki mamit punsilaga yum amada puki aduga mangonda phubaga loinana Andro AC gi NPP gi mere El Sanjoy gi bot chen ba yaro heduna kian khangan bagi thabak sataki ahing supamhak yum adura punduna thamki nongalaga makoina mamit punsilaga gari amada haplaga koi thauraga thiam singjinda langthoklamani hairi thaudo adubu khunjasingna kana yaningda ba phungdorakli amaromdana irai phawbagi manungda sengdorakadabani Cycle AC की कांग्रेस की मेरे लिंकिम हाउकिफ न लाइका ऐसीबु सीएन थब याबो वफम फोंदोक लिबसी याम नमक लाइबक थीबनी मरम अदुना था असिगी कुनग मंगा इराई नुमित फावबगी मनुंगदा लाइका ऐसीदा लाक्तुना सेंगदोरकदबनी कारिगुम सेंगदोरक्तब तारबदि मदुर थोलक आपफत्ता पुनमक मासाना पूजगदबनी हाइना कोइरंगै वेलफेयर यूथ क्लब KWYC की एडवाइजर हाइसनाम ओकेंद्रो न फोंदोखरे था क्या की ममांग दगी लेका ऐसिदा मिखल गमरी लेनना सक्सा हाइजाना बमदि सेल येनबगी थबक तौब यारोय हाइना अथिंग लेख्रबनी वफम असि मसामकसु खंगलिबनी अमदि क्लब असिगी मेंबर सिंगनसु थौरम पांगथोकलमदाइदे हाइख्रबसु थौरम पांगथोकनबा होनरखी मदुरा क्लब असिगी मेंबर नहा सिंगना मखोयगी मियोयसिंग फुरखिबनी लोइनना इम्फाल ईस्ट की मफम अमदा पांगथोकदबा थौरम अमबो कांगपोकपी DC ना पिरकपा याबा लैरे हाइबसिसु सनबा यादबु वफम अमनि हाइनसु मखाताना फोंदोखि मखासा थरकपोइना तो पाव मना ASTDCM की कैंपेन अथिंगबा थमलकपा मियाम की डेमोक्रेटिक राइट नमधबनी शेड्यूल ट्राइब डिमांड कमिटी ऑफ मणिपुर न येलहौमी सिंगी सक्तम कन्नबगी पांडम द लेंगा की परमिट फंगलबा मतुंग न ngaकदबा कांगलोन सिंगाक्तुना स्ट्रीट कॉर्नर मीटिंग कैंपेन सथबा होरकपा नुमिनिनी सुबुदा परमिट विथड्रॉ तौदुना ASTDCM की कैंपेन असिबु अथिंगबा थमजिलकपा सि मियाम की डेमोक्रेटिक राइट सिंग नमथबनी लवी हाइना शेड्यूल ट्राइब डिमांड कमिटी ऑफ मणिपुर ASTDCM की जनरल सेक्रेटरी के बोगेंद्र जिना थदुरकपा सिरोल अमन हाइदि सिरोल असिना हाइ ASTDCM की लिसिंग मखादा मणिपुर की येलहौ फुरु मैतै मितैबु AST लिस्ट यौहंदुना मसागी सक्तम ngaksana constitution gi ngaklo pibiu haina India amasung Manipur lenga ki mafamda taksinduna lakhi adubu Manipur lenga na paikhat pham thokpa thabak sing paikhat khidabana haujikti mikhal gi code of conduct sanaba haukhrabanina lenga asina issue asigidama thabak paikhat bangambagi matam loikhre adubu फिबम असी लैरगसु येलहौमी सिंगी सक्तम कंजनबगी हिरम असिदा मियाम द हेना मम्मुताना खंगननबगिदम स्ट्रीट कॉर्नर मीटिंग कैंपेन तौनबा इम्फाल वेस्ट की ओइना डिस्ट्रिक्ट असिगी DC न फेब्रुवारी 12 दगी कुनगमरी फावबगी अयाबा पिबिरखी लोइनना कैंपेन असी पांगथोकप मतमदा ngaकदब कांगलोन सिंगसु थमलकपग लोइनना करिगुंबा ngaकत्रबदि परमिट अदु खुदकता विथड्रॉ तौगनी हाइनसु पलखी परमिट फंगलबा मतुंगदा Tata DI ama seasonaduna February 12 dagi ngakpham thokpa kanglon sing sapsana ngaktuna street corner meeting pangthokpa horakibani adubo February 13 dagi numidangna permit adu withdraw tawri haina WhatsApp ki khuthangda copy ama thaduna khangalakibani thawong asi miyamgi democratic rights sing namthabani hainingai haidi aduga nakalamaromdana ngarang February 13 ta paukse khrada phongkiba pawgi matungina BJP gi Manipur Assembly Mikhal gi manifesto phongdringai da pangthokiba press meet amada Pawmi Singh gi wangi pakhumda Union Minister R.K. Ranjana mitai ST dimanasi analysis mathau tabana maramoiraga matam sangadabana handaki manifesto asida hapti haina phongdokhi Sai mapan sujilaglaba dimana sigi matangna minister na phongdokhibu wafam asi issue asibu miyamda lan uhanba yaba masa oheli BJP na makhoi gi manifesto da haptabadudi makhoi gi apamani hiram asida puksial sengna mayek sengba phireb ama lahunjaningi hairi henasu pawsina su makhatana phongdorakli loisilakpoina topa maruiba pawkhrana su kemtaki numai puraga tholakpa kadar ani iyauna mari fare Bada Sarkar amasum state sarkar ga su sign taunaduna santi gi wari sathariba KNF amasum
ZDB gi kadara mamam yauna miyoy mari nongmai kona na Chuchuangpur District Police na Saikot area dagi fare hadi Police ki pauna haidi bana kadar singa sina maram sadana ain gi wangbada nongmai purga su kemta gi tholalaga Chuchuangpur District ki tuan ba kul singda sathok sasin tawbagi maralda makoi bu fabani Sugi kadar singoi kini singnaba sakhangdaba nongmai paiba miyoi khra angawba masugi trekta car ama tonglaga Chuchuangpur District ki Saikot khul yauna atopa khul singda ahingda sathok sasin tawga dore haiba thajaba yaba paw ma phangbadagi ngarang numidang pung 10:19 lom tabada Chuchuangpur District Police na phangki paw du phangbadagi district adugi SP Sivananda Sarvi gi supervision makhada additional SP LO amasum OC na lead tawba Police team amana Saikot area da sangsinki loinana police team aduna Saikot forest ki gate ki wang mada leiba Saikot ki sugunu taba lambi paringi lamlong uhung phangba jaga adu da asat awok sing sek tawki amasum police na mikup nom singna leiringai ahing nongyai matung pungkhai rom taba da police na singnari ba angawba masugi tractor car MN04A 9811 adu Molen 5 room dagi Saikot tamna thorak pa ubadagi khamlaga sek tawki madura gari edu tonglam ki ba miyoi mari amamam to ina sek tawbuda nongmai amasum ka pa yari ba maru sing fakat pangamki car edu tonglaki ba Chuchuangpur gi bi bunglom khuldagi khailam hawkip sai nifu gutru apokpa hol khulam dagi police na 9mm gi pistol amaga ka pa yari ba maru ama yawba magazine amaga fakat ki kadarasi Salem su camp ta leiba self star lieutenant ni Mawandagi fogalaba 9mm pistol adu police department ki oiramba yai haina singnari nongmai adugi body number adusu khotalamle amasum bati en kona saba taragani thoi ball pump action nongmai amagasu kadar asidagi fagat pangamki atopa fogalaba kadar aduna Sinminlal Manlun sei kuntraga mapan apokpa mulmang kawi Senapati district ki Songjang village tagini maksu Solem su camp te lebini ZDB gi self style surgery mawandagi Nokia mobile phone ama sufagat ki makoi ga puna tractor car du tongminarak pa fagalaba to pami ani aduna new zobong dagi Khaimilan Manlun sahi nifugani pan apokpa kumdal amasum pi kamdong beng dagi Samuel Pauthian mang sai kuntraga matoi apokpa lekhidraba khonglang kawi hairi Panba yabade haukiba Janawari kunge mangada Chuchuangpur gi ZRA gi kadar ani yauna punna miyoi mari Chuchuangpur District Police na phagat palai khrabani hanesu pausna makhatana su palli loisilak poina to paw mana RPIA gi candidate Maheshwar Thanaujam gi representative nate ngarang Manipur Sarkar gi District Election Officer Imphal West na thokiba press release amada Kaisamthong elangmam laikai digi Haisnares koba RPI a candidate Maheshwar Thanaujam gi representative amana Imphal West ki election officer DC office ta pangthokiba Kaisamthong kendra gi EVM amasum BB PATS commission sa tharingai da postal ballot ama huralambagi police na fare hairiba si RPI Kaisamthong kendra gi RPI gi candidate Maheshwar Thanaujam gi representative na ti haina lakliba taragani to suba Manipur Legislative Assembly Mikhala Kaisamthong Kendra da RPIA gi candidate oiriba RPIA Manipur State President Maheshwar Thanaujam na phongdokre ngasi Kaisamthong Kendra gi RPIA gi candidate Maheshwar Thanaujam gi Kaisampata leiba yumda pangthokiba paumi singa unabada Maheshwar na hai Election Commission of India gi guidelines matungina Mikhal ga mari leinaba thabaki candidate khudingma ki election gi agent amasum additional agent khaktana election ga mari leinaba office ta candidate ki mot sinduna jangduna thabak tawbu yai haina palli RPIA gi candidate oiriba Maheshwar gi maikei digi Kaisamthong elangmam laikai digi Haisnares koba mada authorized oina returning officer da pisin kiba leite hainasu pausna su palakli Kaisamthong kendra gi RPIA candidate Maheshwar Thanaujam gi oina candidate agent Kaisampat kangabam laikai digi kangabam Rishi Kumar amasum additional agent oina hawbam marak kangjam laikai digi kangabam tiken koba ama RO da authorized tawduna pisin kibani hairiba agent amasum additional agent ani asida ECI na piba I card sing pairabani ngarang returning officer gi office da RPIA candidate Maheshwar gi oina tharibadi Rishi Kumar amasum tikeni hanasu pausna makhatana phongdoragle duga hujiko ina di mem paus matang sa lusinjarage amasum pathoksa gibra soki plan ki hours mem ngakfi gane amasum matam gi ba marui bi paus su le plaitana channels ki mekeri gi mem da update pizra kane thamjari and thank you